ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯥꯏꯕꯤ ꯊꯕꯥꯇꯣꯟꯗꯣ ꯌꯦꯅꯈꯥꯗ ꯍꯨꯔꯥꯜꯂꯒ ꯆꯔꯥ ꯋꯥꯜꯂꯤ꯫ ꯀꯨꯏꯔꯦꯗ ꯌꯦꯟ ꯊꯣꯡꯕꯒꯁꯤ ꯆꯥꯗꯕ꯫ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯍꯦꯛ ꯄꯥꯔꯨꯕꯗꯒꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯕꯅꯦꯕ꯫ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝꯅ ꯆꯥꯍꯧꯒꯦ꯫ ꯃꯤꯒ ꯑꯃꯨꯛ ꯂꯥꯛꯇꯅꯅꯦ ꯏꯁꯣꯞ ꯁꯣꯞꯅꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯌꯦꯅꯈꯥꯗ ꯇꯧꯔꯤꯗꯨꯅ? ꯆꯔꯥ ꯋꯥꯜꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯑꯃꯨꯛ ꯍꯜꯂꯤꯌꯦꯅꯦ ꯃꯁꯤꯒꯤ ꯇꯟꯖꯥ ꯆꯥꯗꯕꯤꯁꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯦꯠꯈ꯭ꯔꯕ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯃꯁꯤ ꯁꯣꯔ ꯁꯠꯅꯤꯀꯣ꯫ ꯏꯁꯣꯔ ꯇꯣꯡꯉꯦ ꯑꯃꯥꯏꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯇꯤꯜꯍꯧ ꯆꯅꯝꯐꯥꯎ ꯆꯥꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯍꯨꯔꯥꯜꯂꯒ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯔꯒ ꯂꯩꯔꯝꯃꯗꯅ꯫ ꯍꯩ ꯁꯤꯗꯤꯅꯦ ꯏꯁꯣꯔꯅ ꯆꯥꯎ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯛꯂꯤꯕ, ꯑꯗꯨꯅ ꯆꯥꯗ ꯌꯥꯗꯅ ꯆꯥꯔꯤꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯈꯪꯉꯦ ꯌꯥꯔꯦ ꯏꯃꯥ, ꯅꯪꯕꯨ ꯇꯁꯦꯡꯅ ꯏꯁꯣꯔ ꯇꯣꯡꯕ꯭ꯔꯅꯦ? ꯑꯩꯗꯤ ꯃꯥꯟꯗꯦꯗ꯫ ꯍꯩ ꯀꯟꯅ ꯉꯥꯡꯅꯨ, ꯃꯤ ꯇꯥꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤꯅꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯣꯡꯖꯔꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯄꯥꯔꯒ ꯑꯗꯨꯝ ꯏꯁꯣꯔꯗꯣ ꯑꯩꯅ ꯀꯧꯕ ꯌꯥꯔꯤꯅꯦ꯫ ꯏꯃꯥ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯅꯪꯕꯨꯗꯤ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯆꯤꯡꯗꯅ ꯆꯠꯄꯒ ꯉꯝꯂꯣꯏꯗꯕ꯫ ꯏꯃꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤ ꯃꯌꯥꯝꯗꯣ ꯑꯐꯕ ꯑꯝꯇ ꯂꯥꯛꯇꯦꯕ꯫ ꯅꯨꯄꯤ ꯀꯥꯏꯅꯍꯜꯂꯣ, ꯏꯃꯧꯁꯤ ꯉꯥꯎꯍꯜꯂꯣ, ꯏꯌꯥꯁꯤꯌꯥ ꯁꯣꯔ ꯁꯠꯂꯨ, ꯌꯨꯝꯊꯪꯅꯕꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯦ, ꯆꯥꯎꯈꯠꯍꯟꯒꯅꯨ, ꯁꯤꯒꯨꯝꯕ ꯉꯥꯛꯇ꯫ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯄꯥꯞꯇꯨꯗꯤꯅꯦ ꯏꯃꯥꯅ ꯄꯨꯗꯣꯏꯕ꯫ ꯀꯩꯒꯤ ꯑꯩꯅ ꯄꯨꯖꯔꯨꯅꯤꯒꯦ? ꯍꯩ ꯑꯄꯪꯕꯤ, ꯑꯩꯗꯤꯅꯦ ꯁꯦꯜ ꯇꯥꯜꯂꯤꯕ, ꯑꯗꯨꯅ ꯃꯤꯅ ꯁꯤ ꯇꯧꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯄꯥꯞꯇꯨꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯀꯣ꯫ ꯌꯥꯔꯦ ꯏꯃꯥ, ꯆꯥꯛꯀꯗꯣ ꯄꯟꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯆꯥꯛꯈꯣꯝꯕꯨ ꯑꯗꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯕ꯭ꯔꯣ? ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯠ ꯐꯠ ꯆꯥꯍꯧꯒꯗꯧꯔꯤꯕ, ꯑꯗꯨꯅ ꯅꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯆꯥꯖꯒꯦ ꯇꯧꯕꯗꯅ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤꯗꯅ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ? ꯅꯍꯥꯟ ꯃꯈꯩꯅ ꯀꯔꯤꯝꯇ ꯆꯥꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯉꯁꯤꯅ ꯁꯥꯒ ꯆꯥꯁꯤꯟꯗꯅ꯫ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯕ ꯐꯖꯗꯕꯒꯤ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ, ꯑꯗꯨꯅꯅꯤ꯫ ꯏꯃꯥ ꯅꯪ ꯃꯥꯏꯕꯤ ꯁꯥꯕꯁꯤ ꯇꯣꯛꯂꯨꯕ? ꯆꯥꯅꯤꯡꯕ ꯑꯃ ꯊꯛꯅꯤꯡꯕ ꯑꯃ ꯍꯨꯔꯥꯟ ꯅꯂꯥꯗ ꯆꯥꯕ ꯊꯛꯄ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯄꯥꯝꯕꯗꯣ ꯍꯣꯡꯅ ꯆꯥꯗꯅ ꯊꯛꯇꯅ ꯍꯤꯡꯉꯁꯤ꯫ ꯑꯃꯥꯏꯕꯤ ꯁꯥꯕ ꯇꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀꯅꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯑꯝꯇ ꯄꯤꯕꯤꯔꯗꯧꯔꯤꯒꯦ ꯍꯥ? ꯃꯤꯅ ꯄꯤꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ? ꯁꯨꯔꯒ ꯇꯥꯟꯕ ꯇꯥꯔꯦꯗꯅ꯫ ꯀꯩꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯧ ꯌꯥꯝꯅ ꯀꯦꯕꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯌꯨꯝꯁꯤꯕꯨ ꯏꯃꯥ ꯊꯕꯥꯇꯣꯟꯒꯤ ꯑꯣꯏꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ, ꯑꯩ ꯏꯁꯥꯅꯤꯅꯦ ꯊꯕꯥꯇꯣꯟ ꯍꯥꯏꯔꯤꯕꯗꯣ꯫ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯃꯥ ꯊꯦꯡꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯑꯩꯗꯤ ꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕꯗꯨꯗ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯊꯧꯕꯨꯗꯤ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯄꯣꯠꯅꯤꯗ, ꯑꯗꯨꯗ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇꯕ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯏꯃꯥ ꯑꯩꯒꯤꯁꯤ ꯁꯨꯝꯗꯧꯕ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯔꯤꯅꯣ? ꯀꯩꯁꯨ ꯏꯀꯥꯏꯒꯅꯨ꯫ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ, ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗꯅꯕ, ꯑꯍꯜꯗꯨꯒꯤ ꯃꯁꯛꯇꯣ ꯍꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯅꯕ ꯃꯍꯩ ꯑꯝꯇ ꯄꯤꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯑꯗꯨꯝ ꯃꯥꯜꯂꯕꯅꯤ꯫ ꯈꯨꯀꯤ ꯆꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯇꯣꯝꯕꯤꯒꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯋꯦꯕ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯍꯥꯏꯖꯩꯗꯣ ꯌꯥꯗꯤ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯩꯅꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗꯦ ꯍꯥꯏꯕ꯭ꯔꯅꯦ? ꯉꯝꯗꯕ ꯂꯩꯇꯦ, ꯌꯥꯗꯕꯁꯨ ꯂꯩꯇꯦ, ꯇꯧꯕꯇꯕꯨ ꯑꯃꯗꯣ ꯑꯗꯨꯗꯤ ꯈꯔ ꯆꯥꯎꯏꯀꯣ꯫ ꯏꯃꯥꯅ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯅꯆꯥꯅ ꯂꯣꯏꯅ ꯀꯠꯆꯒꯅꯤ, ꯑꯗꯨꯕꯨ ꯈꯤꯇꯪ ꯊꯨꯅ ꯄꯥꯟꯒꯗꯕ ꯃꯍꯤ ꯃꯌꯥꯏ ꯈꯔ ꯀꯟꯕ ꯑꯝꯇꯪꯗꯤ ꯊꯥꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯈꯥꯏꯅꯕ ꯁꯦꯠꯅꯕ, ꯀꯥꯏꯅꯍꯟꯕ, ꯍꯟꯅ ꯌꯦꯡꯅꯍꯟꯗꯕꯤ ꯆꯪꯅꯍꯟꯗꯕꯤꯒꯤꯗꯤꯅꯦ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯀꯣ꯫ ꯑꯗꯨꯅꯕꯨ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯁꯦꯛꯀꯥ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯇꯣꯝꯕꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯈꯪꯅꯕ ꯃꯥꯜꯂꯦ, ꯑꯩꯅꯁꯨ ꯈꯪꯖꯔꯒ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅ ꯑꯣꯏ ꯇꯥꯏ꯫ ꯑꯩꯒꯤꯗ ꯂꯥꯛꯄꯁꯦ
ꯑꯇꯣꯝꯕꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯑꯔꯤꯕꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥ ꯈꯤꯇ ꯐꯖꯅ ꯇꯧꯕꯤꯔꯧꯅꯦ ꯍꯧꯖꯤꯛꯁꯤꯅ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯛꯆꯦꯜ ꯍꯣꯡꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯄꯅ ꯅꯨꯄꯥꯗꯨꯗꯤ ꯅꯪꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯝ ꯑꯅꯧꯕ ꯑꯃ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯍꯜꯁꯤꯡꯁꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯂꯩꯖꯔꯤꯕ ꯏꯇꯩꯅꯥꯎꯁꯦ ꯀꯥꯏꯅꯍꯟꯕ ꯂꯥꯛꯂꯤꯕꯅꯦꯕ ꯈꯪꯗ꯭ꯔꯦꯗ ꯑꯍꯜꯅꯕꯨ ꯏꯃꯨꯡ ꯊꯨꯒꯥꯏꯔꯤꯕ꯭ꯔꯥ ꯑꯇꯣꯝꯕꯤꯅ ꯊꯨꯒꯥꯏꯔꯤꯔꯥ ꯑꯍꯜꯅ ꯍꯥꯏꯔꯦ ꯑꯍꯜꯅ ꯆꯨꯝꯃꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯦ ꯑꯇꯣꯝꯕꯤꯅ ꯆꯨꯝꯃꯤ ꯑꯇꯣꯝꯕꯤꯗꯤ ꯑꯅꯝꯕꯅ ꯀꯔꯤꯁꯨ ꯂꯥꯟꯗꯕꯅꯤꯀꯣ ꯑꯍꯜꯁꯤꯡꯁꯤꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯕꯨꯛꯁꯤ ꯐꯠꯈꯤꯗ꯭ꯔꯕ ꯁꯣꯝꯗꯁꯨ ꯂꯩꯕꯥꯛꯂꯩꯒꯤ ꯌꯨꯝꯗꯅꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒ ꯈꯠꯅꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯏꯟꯁꯤꯜꯂꯤ ꯍꯩ ꯑꯄꯪꯕ ꯆꯥꯎꯕꯪ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯋꯥ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯅꯇꯨꯁꯤꯅ ꯍꯤꯡꯁꯥꯕꯤꯗꯧꯅ ꯇꯧꯔꯤꯕꯁꯤ ꯉꯥꯡꯉꯨ ꯆꯩꯌꯨ ꯍꯥꯏꯕꯅꯤ ꯈꯪꯉꯕꯣ ꯑꯉꯧꯆꯥꯅ ꯏꯃꯥ 마수 싸우다나 빵강등 ꯉꯥꯡꯂꯤꯅꯤꯕ ꯑꯩ 이마는 머롤 뭐 누비 푸가 자유가 이누 ꯈꯪꯗꯦ ꯅꯪ 시디냐 그래 ꯑꯩꯅ ꯅꯪꯉꯣꯟꯗ 누비 푸 하리ꯕꯁꯦ ꯅꯪꯒꯤ 누비ꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯒꯤ ꯈꯪꯂꯦꯗꯅ 마나 파라다부 ꯑꯩꯅ 그러마이나 푸 하이더리노 마나 하이버다디 이마나 마우가 쏘야디 칸나부둠 하우인 하이다 ꯅꯪ ꯅꯇꯨꯅ ꯉꯥꯡꯕ ꯋꯥꯒ ꯅꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯇꯨꯅ ꯉꯥꯡꯕꯅ ꯍꯦꯟꯅ ꯇꯥꯔꯦꯅꯦ 이마 ꯍꯧꯖꯤꯛꯁꯨ ꯑꯩ 이마ꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯤꯁꯤꯗꯤ ꯅꯣꯏꯅꯤꯒꯤ ꯃꯔꯩꯁꯤꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯀꯣ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯗꯤ ꯍꯥꯏꯅꯤ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯗꯤ ꯅꯇꯨ ꯃꯅꯥꯛꯇ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯔꯒ ꯂꯩꯈꯤꯕꯗꯨꯅ ꯍꯌꯦꯡ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯑꯣꯏꯅꯦ ꯅꯪ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯕ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯍꯥ ꯐꯠꯇꯕꯤꯗꯨꯅ ꯑꯃꯨꯛ ꯀꯧꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯗꯨꯗ ꯀꯛ ꯀꯛ ꯏꯟꯁꯤꯜꯂꯝꯗꯣꯏꯅꯤ ꯅꯨꯄꯥ ꯑꯣ ꯅꯨꯄꯥꯎ ꯀꯥꯏ ꯂꯩꯒꯦ ꯇꯥꯔꯕꯣ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯀꯧꯔꯛꯑꯦ ꯇꯨ ꯈꯣꯟꯖꯦꯜꯅꯤꯅ ꯇꯧꯔꯤꯁꯤꯅ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯆꯥꯔꯝꯗꯥꯏꯒꯤ ꯉꯪꯕꯗꯣ ꯍꯦꯛ ꯃꯥꯟꯅꯗꯨꯅ ꯇꯥꯔꯦ ꯇꯥꯔꯦ ꯂꯥꯛꯑꯒꯦ ꯑꯃꯨꯛ ꯈꯨꯝꯃꯛꯇꯨꯅ ꯂꯩꯇ꯭ꯔꯁꯨ ꯁꯠ ꯀꯧ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯍꯤꯒꯩ ꯋꯥ ꯇꯥꯕ ꯆꯠꯂꯤꯔ ꯈꯪꯗꯦꯅꯦ ꯍꯩ ꯍꯨꯏ ꯃꯌꯥ ꯇꯦꯛꯄꯤ ꯃꯥꯟꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯋꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅ ꯆꯪꯉꯛꯄꯗ ꯅꯪꯅ ꯀꯧꯕ ꯅꯠꯇꯤꯛꯂꯣ ꯑꯣ ꯃꯃꯥ ꯑꯣꯏꯔꯁꯨꯅꯦ ꯂꯤꯟ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯏꯄꯨꯔꯣꯏꯕꯗꯤ ꯂꯩꯍꯟꯅꯤꯡꯗꯕꯗꯣ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯑꯩꯗꯤꯕꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯩ ꯅꯪꯁꯨꯅꯦ ꯅꯆꯥ ꯄꯣꯛꯏꯗꯅ ꯃꯇꯝ ꯑꯃꯗ ꯈꯪꯂꯛꯈꯤꯅꯤ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯧ ꯃꯥꯒꯤ ꯌꯥꯀꯥ ꯏꯟꯕꯗ ꯃꯃꯥ ꯑꯩꯒꯤ ꯋꯥꯒꯁꯤ ꯇꯥꯗ꯭ꯔꯦꯅꯦ ꯅꯨꯄꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯁꯨꯛ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ 이마ꯅꯦ ሲሱ ꯃꯤ 이마ꯅ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯉꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯆꯪꯉꯣꯏ ꯍꯥꯏꯗꯣꯏꯅꯣꯕ ꯉꯥꯎꯈꯠꯂꯛꯀꯅꯨꯀꯣ ꯅꯪ ꯍꯥꯏꯒꯗꯕꯅꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯁꯦ ꯃꯁꯦ ꯅꯃꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ 마나 ꯅꯪꯉꯣꯟꯗ ꯑꯐꯕ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯑꯝꯃꯣꯏꯅꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯗꯣꯏꯁꯦ ꯑꯩꯁꯦ ꯇꯝꯃꯨꯗ ꯑꯣꯏꯅ ꯂꯧꯖꯔꯝꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯕꯁꯨ ꯌꯥꯕꯅꯤ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯗ ꯍꯧꯖꯤꯛꯐꯥꯎ ꯇꯝꯃꯨꯗꯣ ꯅꯤꯡꯁꯤꯡꯗꯅ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯈꯨꯃꯤꯠ ꯅꯨꯔꯥ ꯊꯥꯡꯕꯤ ꯍꯨꯏ ꯃꯅꯥ ꯂꯦꯛꯊꯕꯤ ꯃꯥꯟꯕꯤꯗꯣ ꯑꯗꯨ ꯂꯣꯏꯅ ꯃꯥꯜꯂꯁꯨ ꯃꯆꯤꯟꯗꯤ ꯀꯟꯗꯦꯗꯅ ꯑꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯆꯤꯟꯁꯦ ꯁꯨꯃꯥꯏꯅ ꯀꯟꯖꯔꯝꯗꯦ ꯅꯈꯣꯏ ꯅꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯜꯂꯤꯕꯅꯤ ꯈꯪꯉꯕꯣ ꯀꯟꯗꯕꯒꯤꯔꯣ ꯊꯥꯏꯅ ꯑꯩꯒ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯑꯗꯨꯝ ꯈꯠꯅꯕꯗꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯧꯔꯛꯄꯒꯤꯅꯤ ꯀꯩꯅꯣ ꯅꯨꯡꯊꯤꯜꯅꯤ ꯂꯩꯕꯥꯛꯂꯩꯗꯣ ꯃꯥꯒ ꯂꯝꯆꯠ ꯃꯥꯟꯅꯖꯕꯤ ꯃꯆꯥꯅꯨꯄꯤ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯤ ꯈꯪꯗꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯧꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯗ꯭ꯔꯤ 마나 ꯐꯠꯇꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯅꯨꯕꯤ ꯑꯩꯅ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯆꯥꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯁꯨꯅꯤ ꯅꯨꯄꯤꯅ ꯌꯥꯝ ꯉꯝꯃꯤ ꯃꯇꯨꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯅꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯨꯔꯥ ꯆꯥꯛꯂꯤꯕꯁꯦ ꯃꯁꯤꯗ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗꯒ ꯂꯥꯛꯀꯗꯕꯗꯣ ꯂꯥꯛꯅꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯈꯨꯈꯨꯍꯦ ꯀꯥꯝꯃꯒ ꯂꯩꯔꯗꯅ ꯃꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯕꯒ ꯉꯝꯒꯗꯧ ꯃꯧ ꯃꯥꯟꯗꯦ ꯑꯩꯗꯤꯅꯦ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗ ꯃꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯦꯛ ꯍꯥꯏꯗꯠꯅꯤꯡꯕ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯧ ꯌꯥꯏꯃꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯔꯣ ꯍꯣꯏꯅꯦ ꯅꯣꯏꯒꯤ ꯃꯧ ꯌꯥꯏꯃꯗꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦꯀꯣ ꯌꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯂꯨꯔꯤꯕ ꯑꯃꯅ ꯁꯦꯜꯗꯤ ꯈꯔ ꯌꯥꯝ ꯆꯪꯗꯣꯔꯤꯕ
ꯃꯗꯨꯒꯤ ꯃꯧꯗꯨꯗꯕꯨ ꯃꯌꯨꯝ ꯗꯥꯟꯈꯤꯅꯤ ꯍꯥꯏꯔꯗꯤꯅꯦ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯁꯅꯨ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯅꯪ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯀꯩꯅꯣꯝꯇ ꯍꯦꯛ ꯍꯥꯏꯕꯗ ꯌꯥ ꯂꯥꯎꯕꯗꯣ ꯇꯧꯒꯅꯨꯀꯣ ꯍꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯗꯨꯕꯨ ꯀꯔꯝꯃꯥꯏꯅ ꯑꯩꯅ ꯌꯥ ꯂꯥꯎꯗꯣꯏꯅꯣ ꯅꯪ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯒꯅꯦ ꯏꯃꯥ ꯇꯥꯆꯧꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯉꯛꯅꯕ ꯈꯔꯗꯤ ꯇꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯛꯆꯪ ꯆꯪꯉꯛꯇ꯭ꯔꯗꯤ ꯍꯌꯦꯡ ꯀꯩꯅꯣꯝ ꯄꯤꯖꯔꯁꯨ ꯈꯣꯠꯂꯁꯨ ꯐꯔꯛ ꯇꯥꯅꯤꯕ ꯕꯦꯝꯃ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯛꯇꯪ ꯆꯪꯉꯛꯑꯁꯨꯅꯦ ꯃꯇꯨꯁꯤꯅ ꯑꯗꯨꯝꯅꯤ ꯀꯧꯈꯤꯗꯣꯏꯕ ꯃꯃꯥꯒꯤ ꯅꯥꯛꯇꯒ ꯆꯪꯍꯟꯅꯤꯡꯕ ꯅꯠꯇꯦ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯏꯐ ꯐꯗꯣꯛꯅ ꯁꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯗꯤꯅꯦ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯍꯥꯟꯅꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯁ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯕꯁꯨ ꯑꯗꯨꯅꯤ ꯏꯃꯥꯅ ꯈꯜꯂꯤꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯅꯨꯄꯥꯁꯤꯕꯨ ꯃꯥꯅ ꯁꯨꯔꯨ ꯅꯩꯔꯤꯁꯤ ꯉꯝꯈꯤꯗ꯭ꯔꯣ ꯐꯔꯦꯁꯦ ꯏꯃꯥꯅ ꯐꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯛꯑꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯐꯅꯦꯛ ꯆꯠꯂꯨꯔꯁꯤ ꯁꯣꯝꯗꯁꯨ ꯀꯦꯇꯨꯒꯤ ꯃꯄꯥꯝꯗ ꯃꯃꯥꯗ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯂꯤ ꯃꯆꯥꯅꯨꯄꯥꯁꯦ ꯀꯧꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒꯅꯦ ꯅꯇꯨ ꯉꯥꯡꯉꯨ ꯅꯇꯨ ꯐꯨ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯧꯔꯤꯕ ꯑꯩ ꯁꯤꯗꯕꯅ ꯈꯥꯔꯦ ꯍꯥꯏꯁꯤꯅꯤ ꯀꯔꯝꯕ ꯍꯟꯅꯨꯕꯤꯅꯣ ꯃꯥꯕꯨ ꯃꯆꯥ ꯃꯧ ꯈꯠꯅꯔꯒ ꯅꯨꯡꯉꯥꯏꯔꯤꯕꯗꯨꯕꯣ ꯃꯀꯣꯛ ꯌꯥꯎꯗꯕ ꯍꯟꯅꯨ ꯍꯟꯅꯥ ꯃꯌꯥꯝꯁꯤꯅꯅꯦ ꯃꯔꯣꯜ ꯑꯃ ꯇꯤꯟꯕꯨ ꯍꯧꯔꯦ ꯏꯃꯥ ꯅꯪꯅ ꯈꯪꯉꯣꯏ ꯃꯕꯨꯛ ꯑꯁꯤ ꯈꯨꯐꯠꯇꯝꯅꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯤꯒ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯛꯇꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯀꯌꯥ ꯐꯔꯣꯏꯌꯦꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯀ꯭ꯔꯥ ꯃꯤꯠꯌꯦꯡ ꯌꯦꯡꯂꯗꯅ ꯃꯥꯅ ꯉꯝꯂꯤꯕꯣ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯎꯅ ꯄꯤꯖꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯒ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯃꯧ ꯐꯠꯇꯕꯤꯅꯤꯅ ꯁꯟꯗꯣꯛꯄ ꯌꯥꯝꯅꯕꯨ ꯇꯧꯕ ꯉꯝꯃꯤꯅꯦꯍꯦ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔ ꯃꯥꯅ ꯃꯆꯥ ꯃꯃꯧꯒꯤ ꯌꯥꯅꯕ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯈꯠꯅꯕ ꯍꯧꯗ꯭ꯔ ꯂꯩꯔꯤꯕꯅꯤꯅꯦ ꯏꯃꯥ ꯁꯤꯈꯤꯔꯣꯏ ꯄꯥꯛꯀ ꯁꯤꯈꯤꯔꯣꯏꯀꯣ ꯃꯥ ꯁꯤꯕ ꯉꯥꯏꯕꯗꯅꯦ ꯏꯇꯩ ꯏꯅꯥꯎ ꯈꯥꯏꯅꯕꯁꯨ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣꯝꯇ ꯈꯟꯅꯁꯦꯕ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣ ꯅꯈꯣꯏꯅ ꯅꯦꯝꯄꯣꯛꯇꯣ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯔꯣ ꯏꯁ ꯏꯃꯥ ꯀꯥꯏꯗꯒꯤ ꯍꯥꯠꯄ ꯀꯥꯏꯅꯒ ꯍꯥꯏꯔꯨꯅꯨ ꯆꯥꯛꯀꯁꯦ ꯌꯥꯡꯀꯣꯛ ꯑꯃꯃꯝ ꯆꯥꯔꯤꯕꯅꯤ ꯑꯩꯅꯒ ꯍꯥꯠꯄ ꯉꯝꯒꯗꯧ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯅꯣꯅꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯝꯇ ꯇꯥꯟꯅꯔꯒ ꯃꯆꯥꯅꯨꯄꯥꯁꯦ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯅꯕ ꯃꯥꯒ ꯎꯅꯕ ꯌꯥꯗꯅꯕ ꯑꯝꯇ ꯁꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯕ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯅꯄꯥ ꯐꯥꯔꯤꯁꯤ ꯎꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛꯅꯤꯡ ꯐꯥꯎꯅꯤꯡ ꯁꯤꯡꯍꯟꯄꯣꯟꯇꯦꯅꯦ ꯏꯆꯥꯅ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯀꯣꯛ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯑꯗꯨꯗꯤ ꯀꯩ ꯂꯝꯗ ꯆꯠꯂꯒ ꯇꯧꯗꯣꯏꯅꯣ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤꯔ ꯊꯪꯅꯕ ꯈꯨꯜꯗꯅꯦ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯗꯣ ꯅꯪ ꯉꯟꯇꯥ ꯂꯥꯛꯑꯣ ꯑꯌꯨꯛꯇ ꯑꯗꯨꯒ ꯏꯃꯥꯒ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯦꯇꯨꯀꯤꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕꯤ ꯁꯥꯕꯤ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣ ꯂꯩꯌꯦ ꯀꯅꯥ ꯍꯪꯕꯅꯣ ꯊꯕꯥꯇꯣꯟ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯇꯧꯕ ꯌꯥꯅꯤ ꯍꯩꯃ ꯏꯆꯦꯁꯦ ꯊꯥꯏꯅꯩꯒ ꯊꯦꯡꯅꯈꯤꯕ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯤ ꯏꯆꯦꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯆꯦꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒ ꯂꯩꯃꯤꯟꯅꯖꯔꯤꯌꯦ ꯅꯪꯁꯦ ꯍꯩꯕ ꯖꯥꯠꯅꯤꯍꯦ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯁꯦ ꯊꯕꯥꯇꯣꯟ ꯍꯥꯏꯗꯅ ꯁꯦꯒꯥ ꯀꯩ ꯐꯥꯎꯔꯤꯕꯁꯤꯅꯤꯗꯅ ꯃꯥꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯏꯆꯥꯁꯦ ꯑꯃꯨꯛ ꯏꯅꯥꯎꯒꯤ ꯅꯥꯛꯇ ꯄꯨꯔꯛꯂꯤꯕꯅꯤꯅꯦ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯃꯃꯥ ꯂꯧꯗꯅ ꯑꯇꯣꯝꯕꯤꯃꯨ ꯑꯣꯏꯔꯕ꯭ꯔꯣ ꯇꯧꯅꯤꯅꯦ ꯃꯃꯥ ꯐꯠꯇꯦꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯏꯆꯥꯕꯨꯗꯤ ꯑꯇꯣꯝꯕꯤ ꯅꯠꯇꯤꯌꯦ ꯄꯥꯈꯪ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯤꯕꯅꯤꯗ ꯑꯗꯨ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯅꯤꯡꯉꯤꯅꯣꯅꯦ ꯅꯪꯕꯣ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯅꯦꯀꯣ ꯏꯃꯥ ꯁꯨꯝꯗꯧꯕ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯠꯅꯅꯕ ꯑꯗꯨꯝ ꯏꯟꯁꯤꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯃꯥꯗꯣ ꯍꯟꯅ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯅꯕ ꯑꯩꯅ ꯍꯥꯏꯕ ꯈꯛ ꯌꯥꯅꯕ ꯏꯃꯥꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯂꯥꯛꯆꯔꯤꯕꯅꯤ ꯃꯃꯥ ꯐꯔꯕꯅꯤꯅ ꯃꯆꯥꯁꯨ ꯃꯃꯥ ꯂꯧꯏ ꯍꯥꯏꯕꯗꯨꯅꯤꯅꯦ ꯁꯤꯅꯤꯅꯦ ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯣ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯦꯜ ꯐꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯏꯅꯥꯎ ꯌꯥꯔꯣꯏ ꯍꯥꯏꯔꯤꯔꯅꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕꯁꯤꯕꯣ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯆꯦꯒꯤꯕꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤ ꯀꯥꯏꯗꯒꯤ ꯆꯪꯗꯅ ꯑꯗꯨꯒꯨꯝꯕ ꯃꯅꯦꯝꯄꯣꯛꯇꯣ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯈꯪꯗꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯦ ꯄꯨꯔꯥ ꯌꯦꯛꯅꯕꯗꯧꯅꯅꯤ ꯃꯥꯅ ꯈꯜꯂꯤꯕꯕꯨ ꯑꯗꯣ ꯏꯕꯦꯝꯃ ꯁꯦꯜꯗꯤ ꯈꯔ ꯆꯥꯎꯏꯀꯣ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯂꯩꯋꯥꯅꯤ ꯑꯩꯅ ꯊꯥꯗꯣꯏꯁꯦ ꯁꯦꯜꯒꯤ ꯋꯥꯗꯤ ꯆꯪꯅꯤꯡꯕ ꯆꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯆꯥꯅꯨꯄꯥꯅ ꯃꯅꯥꯛꯇ ꯆꯪꯕꯤꯗꯗꯅ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯆꯥꯛꯅ ꯂꯦꯟꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯅꯪꯅ ꯄꯥꯝꯕꯗꯨꯃꯛꯅꯤ ꯐꯪꯅꯕ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯛꯑꯅꯤꯀꯣ ꯏꯅꯥꯎ ꯈꯤꯇ ꯊꯨꯅ ꯄꯥꯅꯅꯕ ꯅꯪ ꯑꯝꯇ ꯁꯤꯜꯂꯧꯀꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏ ꯏꯃꯥ ꯍꯣꯏꯗꯒꯤ ꯄꯣꯠ ꯆꯩꯅ ꯆꯤꯡꯕ ꯑꯃꯠꯇ ꯆꯥꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯛ ꯆꯪꯕ ꯎꯔꯕ ꯑꯩꯅ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯤꯕꯅꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ ꯃꯥꯅ ꯆꯠꯂꯤꯈꯩ ꯀꯣꯏꯏꯟ ꯍꯦꯛ ꯏꯅꯧ ꯏꯕꯦꯝꯃ ꯏꯆꯥꯁꯤꯗꯤ ꯁꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯁꯦ ꯏꯁꯤꯡꯁꯤꯗ ꯑꯩꯅ ꯁꯣꯜꯂꯕꯅꯤ ꯅꯪ ꯃꯥꯅ ꯊꯛꯀꯗꯕ ꯏꯁꯤꯡꯗꯅꯦ ꯅꯨꯃꯤꯠ 5ꯅꯤ ꯍꯥꯞꯀꯗꯕꯅꯤꯀꯣ ꯀꯥꯎꯕ ꯌꯥꯗꯦ ꯈꯪꯉꯤꯗꯅ ꯃꯥꯅ ꯍꯦꯛ ꯊꯛꯀꯗꯧꯔꯤꯕ ꯏꯁꯤꯡꯗꯨꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ ꯁꯣꯝꯗꯁꯨ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯆꯥꯅꯨꯄꯤ ꯇꯥꯊꯣꯠꯀ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩ ꯀꯧꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯈꯣꯏꯕꯣ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯇꯥꯊꯣꯠꯅ ꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅꯦ ꯑꯃꯁꯦ ꯏꯅꯦꯒ ꯋꯥ ꯈꯔ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯂꯩꯕꯥꯛ ꯂꯩꯅ ꯏꯅꯝꯃ ꯑꯩꯁꯤ ꯁꯨꯝꯗꯧꯕꯅꯤ ꯃꯍꯥ ꯑꯣꯜꯂꯛꯈꯤꯒꯤ ꯃꯧ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯗꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯧꯒ ꯅꯆꯥꯅꯨꯄꯥꯒ ꯀꯥꯏꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯍꯣꯏ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯇꯥꯗꯣꯏꯕ ꯐꯠ ꯍꯦꯛꯇ ꯀꯥꯏꯅꯕꯗꯤ ꯌꯥꯒꯗꯕ ꯅꯠꯇꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯗꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯅꯅꯕ ꯂꯩꯋꯥ ꯑꯝꯇ ꯇꯧꯕꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤꯕꯨ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩ ꯇꯧꯒꯦ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯁꯦꯜꯗꯤ ꯈꯔ ꯆꯥꯎꯏꯀꯣ ꯈꯪꯖꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯁꯦꯜ ꯆꯪꯕ ꯇꯥꯕꯅꯤꯅꯦ ꯑꯗꯣ ꯄꯥꯟꯗꯤ ꯄꯥꯜꯍꯟꯕꯤꯌꯨꯀꯣ ꯈꯔ ꯃꯌꯥꯏ ꯀꯟꯕ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣꯕ ꯁꯦꯁꯦ ꯁꯤꯒꯤ ꯂꯩꯁꯦ ꯄꯣꯠ ꯆꯩ ꯃꯥꯅ ꯆꯥꯅꯕꯗ ꯍꯥꯞꯇꯨꯅ ꯄꯤꯖꯒꯗꯕꯅꯤꯀꯣ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯃꯤꯅꯒ ꯆꯥꯔꯨ ꯂꯥꯛꯎꯅꯤ ꯆꯦꯛꯁꯤꯟꯅ ꯄꯤꯖꯧ ꯑꯗꯨꯒ ꯃꯥꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯗꯣ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯐꯨꯝꯖꯤꯜꯂꯨꯀꯣ ꯀꯦꯇꯨꯀꯤꯁꯨ ꯉꯁꯥꯏ ꯊꯕꯥꯇꯣꯟꯅ ꯁꯣꯜꯂꯛꯄ ꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯤꯊꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯩꯕꯥꯛ ꯂꯩꯁꯨ ꯉꯥ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯟꯖꯤꯜꯂꯛꯄ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯟꯗꯤ ꯍꯜꯂꯛꯑꯦꯅꯦ ꯃꯁꯦ ꯏꯃꯥꯒꯤ ꯑꯉꯧꯆꯥ ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯜꯂꯛꯑꯦ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ ꯆꯥꯛꯁꯪꯗ ꯆꯪꯉꯧ ꯂꯥꯎꯅꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅꯣ ꯀꯨꯏꯔꯦꯗ ꯏꯃꯥ ꯏꯆꯥ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯑꯗꯨꯗ ꯉꯁꯤꯗꯤꯅꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯉꯥ ꯍꯥꯎꯅ ꯊꯣꯡꯂꯤꯌꯦ ꯑꯗꯨ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯆꯥꯛꯅꯒ ꯂꯥꯝꯕꯒ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯏꯃꯥ ꯆꯥꯔꯁꯤ ꯊꯤꯔꯣ ꯊꯤꯔꯕꯅꯤꯅꯦ ꯁꯦ ꯆꯥꯕ ꯍꯧꯔꯣ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯀꯨꯏꯔꯦꯗ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯏꯃꯥꯁꯨ ꯆꯥꯔꯣꯗꯅ ꯏꯃꯥ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯆꯥ ꯍꯥꯟꯅ ꯆꯥꯔꯣꯅꯦ ꯍꯥꯎꯔꯦ ꯏꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯑꯗꯨ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯏꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯀꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯕꯨ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯃꯥ ꯑꯩꯒꯁꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯤꯡꯁꯤꯡꯉꯤꯗ ꯏꯃꯥꯕꯨ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯏꯟꯁꯥꯡꯁꯤ ꯂꯩꯇ꯭ꯔꯕꯣ ꯂꯩꯅꯦ ꯏꯆꯥꯕꯨ ꯑꯣꯛꯇ꯭ꯔꯕ꯭ꯔꯣ ꯍꯥꯄꯛꯀꯦꯀꯣ ꯏꯃꯥ ꯅꯠꯇꯦ ꯍꯥꯄꯛꯀꯅꯨ ꯂꯩꯔꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯉꯥꯗꯣ ꯃꯇꯣꯡ ꯑꯆꯧꯕ ꯑꯃꯠꯇ ꯈꯜꯂꯒ ꯄꯤꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯅꯇꯨꯒꯤ ꯄꯨꯒꯤ ꯀꯥꯏꯅꯒ ꯃꯥꯒꯤ ꯄꯨꯒꯗꯕ ꯁꯔꯨꯛꯇꯣ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯎꯒꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯍꯥꯏꯖꯔꯤꯅꯣ ꯏꯁ ꯃꯇꯨꯒꯁꯨ ꯄꯤꯖꯅꯤꯡꯂꯤꯅꯦ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯌꯦꯟ ꯊꯣꯡꯂꯒ ꯆꯥꯕꯗꯨꯗꯗꯤ ꯅꯪ ꯅꯃꯥꯏꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯉꯝꯃꯣꯏꯅꯦ ꯏꯃꯥ ꯅꯤꯡꯕꯨꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯗ ꯊꯤꯜꯂꯛꯇꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯕ ꯍꯧꯔꯛꯏ ꯉꯥꯡꯗ꯭ꯔꯗꯤ ꯅꯇꯨꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯦ ꯃꯅꯦꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯗꯦ ꯃꯁꯤꯗꯕꯨ ꯀꯔꯤ ꯅꯨꯡꯁꯤꯗꯧꯔꯤꯒꯦ ꯏꯃꯥꯁꯨ ꯃꯥ ꯍꯦꯛ ꯎꯕꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯏ ꯑꯗꯨꯗ ꯃꯥꯁꯨ ꯁꯥꯎꯗꯅ ꯇꯧꯔꯤꯅꯦꯃꯤ ꯊꯥꯏꯅꯅꯅꯦ ꯑꯩꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯂꯧꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯣꯛꯈꯤꯗ꯭ꯔꯣ ꯃꯥꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯁꯨ ꯄꯥꯝꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯅꯦ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯅꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥꯕꯨ ꯌꯥꯝ ꯁꯥꯎꯔꯤꯕꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯑꯩꯅ ꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯒꯙꯥꯒꯤ ꯅꯀꯣꯛ ꯄꯥꯟꯕ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯣ ꯍꯥ ꯏꯃꯥ ꯑꯩ ꯆꯥꯛ ꯇꯣꯛꯄꯒꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯀꯪꯇ ꯇꯨꯝꯃꯨꯈꯤꯒꯦ ꯅꯇꯨꯅ ꯆꯩꯔꯝꯃꯅꯤꯅ ꯆꯠꯅꯤꯡꯂꯝꯃꯅꯤ ꯍꯥ ꯑꯗꯨꯒꯤꯒꯗꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯦ ꯅꯠꯇꯦꯗ ꯏꯃꯥ ꯉꯁꯤꯁꯨ ꯀꯦꯇꯨꯀꯤꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯤꯜꯂꯛꯄꯗ ꯏꯇꯦꯡꯁꯤꯒꯤ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏꯗꯕꯅꯤ
ꯐꯩꯅ ꯇꯥꯍꯧꯕ ꯄꯣꯠ ꯑꯃꯠꯇ ꯌꯨꯡꯈꯠꯄꯤꯅꯕ ꯂꯩꯇꯕꯅꯦꯕ ꯍꯩ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯃꯤꯅꯥꯏ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯣꯏꯁꯤꯟꯗꯧꯔꯤꯒꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯁꯥꯗꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯅꯊꯧ ꯅꯠꯇꯦ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯆꯠꯄ ꯆꯥꯎ ꯄꯥꯟꯅꯕꯤꯔꯤꯅꯣ ꯅꯊꯧ ꯇꯧꯈꯤꯗꯦ ꯍꯥꯏꯖꯗꯅ ꯃꯤꯔꯦꯝꯁꯤꯡꯁꯤꯗꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯂꯩꯔꯒ ꯅꯇꯩꯅ ꯅꯧꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯩꯅ ꯇꯥꯕ ꯂꯣꯏꯁꯤꯜꯍꯧꯗꯣꯏꯁꯤ ꯀꯅꯥꯅꯅꯣ ꯍꯥ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯤꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯤꯡꯕ ꯃꯤ ꯂꯩꯕ꯭ꯔꯅꯦꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯁꯤ ꯆꯥꯀꯣꯏ ꯆꯥꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤꯁꯤꯗꯤ ꯍꯣ ꯍꯥꯏꯕꯤꯔꯤꯕ ꯁꯣꯝꯗꯤ ꯍꯥ ꯁꯣꯝꯕꯨ ꯀꯝꯗꯧꯕꯤꯒꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯆꯥ ꯅꯃꯧꯒ ꯁꯦꯟꯅꯤ ꯃꯥꯏꯅꯤ ꯍꯥꯏꯅꯗꯅ ꯌꯨꯝꯗ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯕ ꯑꯗꯨꯒꯁꯨ ꯃꯤꯒꯁꯨ ꯋꯥꯔꯛꯂꯤꯕꯅꯤꯅꯦ ꯕꯦꯝꯃ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏꯗꯧꯕꯤ ꯑꯃꯅ ꯏꯃꯧ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗꯣꯏꯅꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ 이삭 오닝다비 앵온다 언질락가노 따자닝제 꽉 만비나 콜도 워 언질락다나바냐 낭락가노 낭나 낭부드디 헤나 아야 따닝디기 이베마 이카이 강다비시디야 이카이바 강드시부 아이로 낭로 낭니니 이베마 누파 파비 낭낭감리부 나와세나 낙타다 수루수루 내려가 탐나나바 라이와 따위냐 까이노 아이나 따루부도 마나 강그리바사나 kum질라게다 아이나 가라이 따우리바 oi khoi dinia adugu ma tawbudi laadana numu tabu khalu dinia tawridi nang du moiramgani ai hi du khangkhra salane khangamoida he aina adu maina tawiyedi nang prama leibra ha nangonda aina tawi haibadi nangonda kanana haige nang nang ngang ni khayaba ni nang ngang na sauni sininya hey chinganbi nama na pa na warak tabi nang da na pam dan laga leikrabadi nya imaisa nongai leizawra tawbadi ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨꯅꯦ ꯅꯪꯅ ꯁꯤꯈ꯭ꯔꯒ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦꯅ ꯈꯟꯖꯔꯤꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯉꯧꯆꯥꯗꯣ ꯊꯕꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯂꯩꯁꯤꯅ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯂꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦꯕ ꯅꯪ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯅꯕꯨꯛ ꯀꯌꯥꯝ ꯐꯔꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯅꯅꯦ ꯈꯪꯉꯕꯣ 이스 ꯁꯦꯜ ꯂꯧꯔꯝꯗꯥꯏꯒꯤ ꯇꯥꯇꯤ ꯅꯠꯇꯦꯀꯣ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕꯕꯨ ꯑꯩꯅ ꯇꯥꯠ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯃꯤ ꯍꯣꯏꯅꯦ ꯑꯗꯨ ꯅꯪꯁꯤ ꯉꯁꯤꯗꯤ ꯏꯁꯧ ꯂꯥꯡꯗ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯤꯕꯣ ꯅꯃꯥꯏꯒꯗꯣ ꯀꯦꯔꯗꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯕꯒꯤ ꯊꯤꯔꯕꯒꯤ ꯋꯥꯅꯤ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯕꯗꯨꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ 이붕어 angausa nang imagi na tamta law tabray na harisya kaurabi mo itay naw nga tamno no wari sanabasya yadabani ba kariya nubido khangdeb mama ina kauri kasya khumda makai zuza maday mana wari sanada layni asya hay angausa nang musirabran he dupa thokpa yar nang thokpa sukya yar haisini ko ina ino ni tawrisi ino he kamay thoidin nang namaro lama ima namaro lama ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯗ ꯑꯣꯏꯕ ꯉꯥꯎꯅꯤ ꯅꯪꯗꯤ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯗ ꯈꯪꯗꯦ ꯅꯣꯏꯅ ꯊꯣꯛꯄ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏ ꯑꯉꯧꯆꯥ ꯍꯥꯏꯕ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕ ꯅꯃꯥ ꯑꯩꯅ ꯀꯧꯕ ꯐꯥꯎ ꯅꯪ ꯈꯨꯝꯗ꯭ꯔꯦꯅꯦ ꯍꯥ ꯇꯥꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯒꯦ ꯀꯩꯅꯣꯅꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯂꯩꯋꯥꯁꯤ ꯏꯄꯥꯟ ꯄꯥꯟꯗꯦꯗ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯨꯒꯦꯀꯣ ꯀꯩꯅꯣ ꯏꯃꯥ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯣ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ ꯁꯥꯕꯣꯡ ꯑꯝꯇ ꯈꯪꯗꯦ ꯁꯤꯗ ꯀꯥꯏꯗꯦ ꯈꯪꯉꯅꯤ ꯅꯃꯥ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯀꯧꯕꯗꯤ ꯈꯨꯝꯗꯦꯅꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯁꯤꯕꯣ ꯀꯥꯟꯅꯗꯦ ꯂꯨꯝꯃꯒ ꯑꯃꯨꯛꯇꯕꯨ ꯇꯥꯔꯨꯈꯤꯒꯦꯕ ꯑꯩꯅ ꯄꯤꯊꯛꯈ꯭ꯔꯤꯕ ꯏꯁꯤꯡꯗꯨꯒꯤ ꯃꯌꯥꯏꯕꯨ ꯏꯄꯥꯟ ꯄꯥꯟꯗꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯇꯠ ꯇꯠꯇꯅ ꯑꯃꯥꯏꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯝꯕ ꯌꯥꯕ ꯃꯈꯩ ꯁꯦꯝꯖꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯑꯃꯥꯏꯕꯤ ꯊꯕꯥꯇꯣꯟꯅ ꯀꯦꯇꯨꯀꯤꯗ ꯂꯩꯍꯥꯎ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨ ꯃꯅꯦꯝꯄꯣꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠꯇꯨ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯕꯗ ꯃꯅꯦꯝꯄꯣꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯍꯥꯏꯌꯦ ꯀꯔꯤ ꯍꯨꯔꯥꯜꯂꯤꯅꯣ ꯍꯥ ꯏꯃꯥ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯆꯪꯉꯁꯨ ꯃꯈꯣꯏ ꯃꯋꯥ ꯈꯤꯇ ꯊꯣꯛꯑꯒ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯨꯔꯥꯟꯕꯤꯗꯧꯅꯤ ꯍꯦꯛ ꯆꯪꯉꯗꯅ ꯀꯔꯤꯌꯥ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯗꯠꯂꯨꯔꯥ ꯍꯥ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯇꯅ ꯆꯥꯔꯗꯅ ꯍꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯅꯣꯕ ꯍꯥ ꯋꯥꯏꯔꯝ ꯁꯤꯁꯤꯡꯒꯦ ꯇꯧꯕꯅꯤ ꯁꯨꯝꯖꯤꯠꯇꯤ ꯀꯗꯥꯏ ꯍꯥ
nasinga thidana nang kari huran ba sangai no ai gi ka sida natraga na posem jadu to ba sangai bro hera kadai digi posem jadu no yum sia ai gi su yauri bani ai si yum si gi mo aduna sangning ma pham da ina sangbada kanana kari tawjaruni ge he nang na sangning ma pham na sangla basu he ai gi ka dadi sanglak pa yaroi nangi kari natit leidana ai gi ka daga lona sangliba ha huran biya yadragana matung manau sangbi draga loiredana nang na hujik sanglambagi maram hairamdana thoki basu yaroi nang ka sida kari torino hai kai bu tawdori gi nangi ka sida kai shu tawdana nang nek ta sanglaga leiramba yabro nang ai gi ka dagi kari yep yenge hai bane kari bu yep torige kari leiredana mon makha sida leihaw maga leiraminya masi nang na thamliba natra ha khomona sindo sin nang na thami natro ai di kai ge do thamdoi ba ai khangde he sin tv mahai tawbi nang si ai na kuira ba sin directly ba si masi nang yam thu lau thu hai bane ai di kai ge lau thu toi ba ai ni tawba sunatana masin je som thinia nang lang thok la roi ja ha atudi nang masi ai ngon daga mahai tawradana na sam da phoi khangbra nang ai loi masi ayo atudi nang su phoi ma tare dana nugai bra nu bi nang ai ngon daga sam phoi ba sa dana ayo makut kali ni masya makut thudi ke masi nang khangbra nang hau khotana na khut to ai ngon da nang hey masi laktu hai bane na khut che nang ketuki du upai leite mana manibu ki kada thamlam libadu amuk puduna sakhirami bakoi animak masam phoidat narabagi numidang adu makok sikna duna amata hugat naramte nangi nu pisin ngamli babu mama ingonda khut thainya nang suwai amta hai banate ma ai usu odana kari haidu uramadi an dum khamni natu sia mahai tawbine mana mahai tawraga isia hatnam sinlibani madugi ne ina phuri badu ma masodu gi doiramoida sumsanga poiramni aduda imana lana pakana khali kari pakana khanbadi ha asuk kuina leibase nomata mana aigi ka sida khongol phawba tarakhibro aduga ngasina kari gi huran bidong na ai lechingani changai ba jeda noi semjan sajan nabagi warisi mana hai imana simjil hai imana hai mana simjil hai ai kana thajadu no ba hey nang si ai ne poktana saung na yolak liba na mani ni ai sia nama ina bu nangi phatana ba hai gadranya gadha ngarang da thingna ba nangi nupi sina nama ingondagi hena lurabro ma dei wana tip masu mama pathado maga aigi nang da laini da lai si aduna aigi phatana ba kashu hairoi da masu oh nang na hairi sinadi aina na khoi gi phatana ma tawi haidana nangi nupi na hairi bado chummi sini ni ha adu hai ba na te da nei ma na marol ma saudra tawraga le somdana marol ma lin kharo chabeng manai kam nangi nupi se ya pattaba nupi ni bunga nang asida som laiminadana na punsi do khangmu takta mang masu yari potni punsi gi nungai baga ngongado mida na te ko asumna matam kharasu adumak haukhirami ketuki amadi leibak leisu amaiba maibi kaya tanaba leplamde makhoina sumna tawbagi mahin hausiti angausa do mirol miri taba iwat walbukum tawraklami onupa kaino thabakam salaroi hairibro sum phamjina lairibdu po haurani magi ni na ngang sakpada tasin da bisi nupa onupa kaino kanano nang namu kana hangmo taninde ko nangi soiro do amu haura ba tabi chuba wathi de tawda lairedana uwaise nangi nupi ketuki nang budi khangida ado nang mujikta napam sani haidan thoki dai aduga sida mu kaidori ba karino mana ayuk sida ngangi mem sibo aibu kaida nangoni ipam chani haige tupa nang ngawr ba gedum tawreda khangdre daisu ado aikoi sak thongkhru kai jang thongdu thongdri sa kamta ado nang thabak sa loidro sum phamda lei tu bu kai dori husik numidang sitabu kai degi thabak sa tu ngawr nang hai angausa nang sidam tala ima wa haige kai no ima aikoi tei nang no wari sa pe uraba ima nekta kawrei sibo nati ima na pami sibu kai ngoba kari no ni be ma nang na yet pas yet kheda ko mama ni sa ko phau het pa nei wan o khu kau do itei nau het wari sa bu uraba adong kawrakani yam kalak pra kai no khangde ba phangtrabani na nang gumbi daga kalak pi gada ba leibak lei na tin he nang bu kari oidana aina kalak tawri ba ha o adu redi yet pi ra no nawa nai re na yum pa le haidana ima isagi leinaram liba maribu thadat ke khaliba nangbu karamba nu pi no adu budi nangsu na sa pok leidana khara le daga khanglak pa tabani ha ha yo no kuno saningi somdi na sani haidana kaudana nongmata
ꯑꯐ ꯅꯨꯡꯉꯥꯏ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯕꯅꯣ ꯍꯥ ꯍꯦꯛ ꯅꯅꯥꯛꯇ ꯆꯪꯈꯤꯕꯒ ꯅꯇꯨꯅ ꯑꯗꯨ ꯇꯧꯔꯦ ꯅꯇꯨꯅ ꯑꯗꯥ ꯇꯧꯔꯦ ꯐꯨꯑꯣꯅ ꯍꯥ ꯃꯄꯥꯝꯗ ꯆꯠꯍꯟꯀꯣ ꯁꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯇꯧꯕꯁꯤꯡꯗꯣ ꯇꯧꯏꯕꯨ ꯇꯧꯏ ꯍꯥꯏꯕ ꯈꯪꯉꯦꯗꯅ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯅꯄꯥꯝꯗ ꯆꯠꯍꯟꯀꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯆꯥ ꯑꯣꯏꯔꯕꯁꯨ ꯅꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯃꯤꯁꯦ ꯍꯦ ꯅꯨꯄꯥ ꯐꯥꯕꯤ ꯇꯧ ꯉꯝꯕꯤ ꯑꯁꯨꯃꯥꯡ ꯀꯨꯝꯍꯩꯅꯤꯅ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯝ ꯐꯣꯏꯅꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯉꯛꯇ ꯇꯨꯝꯂꯨꯈꯤꯒꯦꯗ ꯀꯩꯅꯣ ꯁꯤꯅ ꯇꯨꯝꯅꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯁꯨꯝ ꯅꯨꯄꯥ ꯅꯪꯅ ꯆꯠꯂꯤꯗꯣ ꯐꯃꯨꯡꯗ ꯅꯠꯇꯤꯌꯦ ꯊꯣꯡꯒꯥꯜꯗꯅꯦ ꯍꯟꯗꯛ ꯃꯔꯛ ꯏꯆꯥꯁꯦ ꯋꯥꯈꯜ ꯑꯃ ꯏꯇꯧ ꯇꯧꯕꯗꯧ ꯇꯧꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦꯕ ꯍꯩꯃ ꯑꯩꯅ ꯉꯥꯏꯈꯣꯏꯁꯤ ꯇꯥꯗ꯭ꯔꯣ ꯂꯝꯕꯤꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯅꯦ ꯈꯣꯡ ꯍꯥꯝꯃꯨꯒꯦ ꯇꯧꯕ ꯈꯣꯡ ꯍꯥꯝꯃꯨꯒꯦꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯉꯧꯆꯥꯒꯤ ꯃꯤꯔꯣꯜ ꯇꯥꯗꯕ ꯃꯑꯣꯡꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯉꯧꯆꯥ ꯉꯁꯤꯁꯨ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯥꯕꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯏꯈꯣꯅꯦ ꯑꯉꯧꯆꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯁꯤꯌꯥ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯔꯤꯀꯣ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯦ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯈꯣꯏ ꯃꯃꯥꯒ ꯃꯇꯨꯒꯅ ꯃꯍꯩ ꯇꯧꯁꯤꯟꯅꯕꯗ ꯃꯉꯣꯟꯗ ꯄꯥꯜꯂꯤꯅꯤ ꯍꯥꯏꯗ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯃꯧꯁꯨ ꯉꯥꯏ ꯃꯅꯦꯝꯁꯨ ꯉꯥꯏ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦꯕ ꯑꯃꯅ ꯍꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯑꯁꯤꯌꯥ ꯉꯥꯎꯔꯒ ꯆꯠꯂꯦꯗꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯤ ꯗꯟꯗꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯍꯦꯛ ꯐꯪꯍꯧꯔꯦꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯑꯃꯠꯇꯒ ꯂꯥꯌꯦꯡꯕꯤꯗ꯭ꯔꯕ ꯖꯥꯠꯂꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯦ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯐꯕ ꯉꯝꯗꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯐꯖꯅꯕꯨ ꯌꯦꯡꯂꯕꯗꯤ ꯑꯗꯨꯝ ꯐꯅꯤꯗ ꯃꯣꯏꯅ ꯐꯖꯅ ꯌꯦꯡꯗꯗꯅ ꯇꯧꯔꯤꯕꯒ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯋꯥꯁꯦ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯆꯨꯝꯃꯤ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦꯗꯅ ꯑꯃꯗꯨꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯉꯥꯏꯈꯣꯅꯦ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧꯁꯦ ꯄꯥꯝꯗꯕꯒꯤ ꯇꯧꯕꯅꯤ ꯀꯥꯁꯨ ꯌꯥꯝ ꯍꯥꯏꯅꯩꯌꯦ ꯑꯃꯅ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯗꯁꯥꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯇꯥꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯁꯤꯗꯒꯤꯗꯤ ꯑꯉꯧꯆꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯀꯤꯇꯨꯀꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯆꯥꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯏꯆꯥꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯩ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯅꯨꯍꯦ ꯏꯁꯣꯔ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯇꯧꯍꯩꯗꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯕꯒꯤ ꯃꯍꯩꯅ ꯃꯥꯅ ꯐꯪꯕꯅꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯉꯥꯎꯍꯜꯂꯕꯅꯤ ꯑꯩꯅ ꯏꯆꯥ ꯃꯥꯡꯍꯜꯂꯕꯅꯤ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯃꯥꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯃꯥꯏꯕꯤ ꯑꯐꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯇꯧꯔꯨꯔꯤꯕ ꯃꯤꯆꯥꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯑꯩꯁꯨ ꯐꯠꯂꯨꯗꯕꯅꯤ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯕꯨ ꯊꯗꯠꯇꯨꯅ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯑꯩꯁꯤ ꯀꯌꯥꯗ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯥ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩ ꯃꯈꯣꯏꯅꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯡꯕ ꯂꯣꯏꯔꯒ ꯇꯥꯔꯛꯄ ꯋꯥꯈꯜ ꯑꯣꯏꯕꯅ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯕꯁꯨ ꯑꯉꯧꯆꯥꯗꯤ ꯐꯕ ꯉꯝꯗꯅ ꯉꯥꯎꯆꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ